Operation Sindoor asi Pahalgam gi thokdok adugi matungda Indiana Pakistani lalauba singi mathakta chathakiba achauba mai pakpa operation amani hainari. Operation Sindoor asi just a missile strike khakta nate. Operation asi 1971 gi matungda Indian Armed Force ahumak punsillaga chathakiba ahanba operation amasu oiribani. Operation asida Pakistani military amadi civilian singna leiba area amatada target tokhiba leiti haina Indian Armed Force singna phongdokhiba sulairi. Operation asi Pakistani terror camp mapanda landakhiba operation ni. India gi Operation Sindoor asi mai pakraba matungda ikan kanadana hauzik Pakistan gi manung channa leiriba Balochistan gi Karachi district asida Balochistan Liberation Army BLA nasu Pakistani military convoy amada attack tawduna Pakistani soldier taragamari hatokhibagi video photo social media singda kanna viral oiri. Balochistan asisu timing asida Pakistan da landaduna Pakistan dagi freedom oinaba hotnaribani. Mamang da thagat khiba video asida BLA na karigi Pakistani soldier singda landaribano haibagi maramdasu panjakhrabani. Marup mayam ngasi gi video asida Indian Armed Force singna Pakistani terror site singda chathakhiba Operation Sindoor asigi maramda khara khajik khangminasi. Marup mayambu DAshil 2.0 4Ever gi anoba video asida taramna okchari. 22 April 2025 numit asida Jammu Kashmir gi Pahalgam da Pakistani lalauba singna mafam aduda leiramba tourist singda makhoi gi religion asi hanglaga Hindu singbu khandoklaga nongmaina kaptuna hatkibagi paw kaya amasu leiri. Masida tourist kunga taruk sikhi. Pakistani lalauba singasina mamangdasu Kashmir da attack kaya rak tawkhre. Mamangi attack aduna Indian Army singda tawrakhiba attack ni. Adubu handaki attack asidi normal attack nate. Masidi targeted religious killing ni. Thakdok asida leikidraba nupa amagi loinabi aduna lalauba sing aduda mahak pusu hatok piramu mahaki mapuroiba leitrabadi mahak hinglubagi kanadre hairubada lalauba sing aduna nupi aduda chatlu nahak hinghoro aduga pawasi nakhoigi Prime Minister Narendra Modi da tamuso hairakhi hairi. जिस बंदे ने मेरे पति को मारा ना वो वही जा रहा था. मैंने उसे बोला मुझे भी मारो. मेरे सन में भी बोला तो उसने हमें नहीं मारा. उसने बोला मोदी को बोलो. Masidagi 29 April 2025 asida Prime Minister Narendra Modi, Defense Minister Rajnath Singh, NSA Ajay Doval ga loinana Indian Armed Forces ahumaki chief singa meeting tawduna Indian Armed Force sing asi free thadokhibani. Aduga Armed Forces ahum asina punchilaga Pakistani terror singda Operation Sindoor asi chathakhibani. Any operation amagi attack tawdringaida mangjawnana maru oiriba asi Armed Forces sing adugi target asi karino haiba asini. Intel amadi Armed Force singna leptana chathakiba operation adudagi terrorist movement amadi interrogation suspect kayagi data lokhalaba matungda Pakistani terror syndicate singi leifam mapan asi khangba ngamkhibani. Mafam mapan asigi manungdagi Lashkar-e-Taiba gi mafam ahum yauri. Murdikta leiba Marcus Taiba, Barnana da leiba Marcus Ehle Hadi amadi Muzaffarabad ta leiba Sawai Nala Camp asini. Mumbai gi 26/11 gi thokdok aduda yaukhiba lalhauba ani Asmal Kasab amadi David Haley makhoeni asisu Murdikta leiba Marcus Taiba Camp asida training tawrokhibani hairi. 26/11 gi separate video su mamangda share tawjakhrabani. Aduga Muzaffarabad ki Lashkar-e-Taiba gi Sawai Nala Camp asidana 20 October 2024 Sonmark attack, 24 October 2024 Gulmarg attack amadi 22 April 2025 Pahalgam attack aduda chenakhiba lalhauba sing adugi training camp ni su hairi. Masi khakta natana atopa training camp taruk punna Pakistani lalhaubagi camp mapan asi Indian Armed Forces singna thugaikibani. 2016 gi matamda Indian gi Pathankot Air Base camp da Pakistani lalhauba singna lona changlaglaga attack tawrakhiba aduda chenaba lalhauba sing aduna training tawrakhiba camp adusu Operation Sindoor asida thugaikhrabani. Operation asida lalhauba sing sikhiba khakta natana yamlaba weapons ammunition supplies kaya amasu amang ata thokhankhi. Operation asigi mangjawnana Pakistani border singda Pakistani military kaya ama ngak senduna leikhi. Pakistani airspace da Indian Airlines phawba pahankhide.
open border singsu loina close tausinki aduga Pakistani air defense equipment pumba high alert activate tauki situation asida Indian army sing asibu uri dona Pakistani territory da thajinba natragana balakot kumna Indian aircraft sing asi Pakistani airspace da pasilurubadi international gi mityengda act of war oina ukhibada natana Indian armed force singi oina su khudong thiba dukimatik nangadoribani maram asidagi India gi air force navy amadi army sing asi punna coordinate tawduna well plan toraba matungda 1971 gi matungda amuk hanna ihan hanbo oina operation Sindoor asi pangthokibani Indian army sing asina makhoi gi intel asi sijanaduna Indian air force singda information sing asi share toraba matung armed force ani asina 3 major automated weapon asi deploy tawkibani ahanbada makhoina loitering munitions kamikaze drone hairaga su khangnariba drone asi Pakistan da thajanduna targeted area sing adugi precise location amadi coordinate sing adu control base ta tharaklami masina armed forces sing aduna torokpa attack aduda Pakistani civilian amadi Pakistani official building sing da asok apan yaudana targeted area adu khaktada exact attack tohongadoribani targeted point adugi coordinate khangdoklaba matungda India gi Rafale jet asi Indian border da paichinki aduga jet asi dagi Indian air force singna Scalp missile asi targeted location aduda launch tokibani Scalp missile asi yamna powerful oiba destructive oiba missile amani missile asi nongthakta aircraft gi adumak launch toba missile ni missile asi border da leina 250 km lapna leiba mafam location adu fawba irai laina thugaiba ngambagi shakti leiri aduga Pakistani location mapan asigi manungda border area da leiriba camp sing asi Scalp missile asi sijanaduna landakibani short distance da target taunabagi damakta hammer bomb asi sijanaki bomb asigi yamni special oiba ama hairagadi bomb asigi manungda masagi oijaba GPS system yaujai advanced GPS system asigi matingdagi kariguma bomb asi right altitude dagi launch toroklabadi makhoina target toriba location natragana building aduda direct taaduna pokhaigani social media platform kaya amadadi China na Pakistan da pirakiba air defense system aduna India gi drone amadi jet sing asi detect toba nanghaude hainasu miyoi kaya amana phongdoknari pung amaga minute manga dagi pung amaga minute kunthra haibadi 25 minute chathakiba operation asida punna missile kunga mari Pakistani camp mapan da kapthaduna Pakistani lalhoba 70 muk hatkhi masida Pakistan gi maming leiraba lalhoba kaya amasu sikhi haibagi report kaya amasu leidi operation asigi video photo kaya ama Pakistani singna social media kaya da thadoroklaba matung Indian army nasu post asi thadorakkibani aduga within 1 hour pung amagi manung asida Prithvi mafam yona operation Sindoor asigi pau tanakhi Pakistan da thajin kiba Indian armed force ki drone adu operation asi lorba matungda mathanda pokhai handuna manghankhre Pakistan gi side dagi su makhoi gi leader singna India gi Rafale plane ahum MiG-29 plane yauna plane manga shoot down tawkhre haina rumor kaya ama sandorakli aduga makhoi gi post aduda ulakhiba photo sing adudi 2021 gi matamda Punjab ta MiG-21 fighter jet asi kaikhiba adugi photo ni aduga Indian army kaya amasu Pakistani army singna faraba matungda hatokre haina su Pakistani military singna tonga sandorakli adubu video asi semlinge matamasi fawbadadi country ani tagi official oba faw amadi evidence amatadi puthoknaraktri operation Sindoor gi attack asida Pakistani military gi camp natragana official building amata sokhiba leite adubu operation asigi madungda Pakistani military singna line of control da nongmai kapsilakpa horakhi Pakistani military singi terrorist sogotpa manba thodok aduda hojik fawbada Indian civilian taraga manga sikhre aduga 43 na asokapan nangki Pakistani prime minister nasu makhoi gi military singda operation Sindoor asigi response tawada athingba thamdre free thare haina lauthokiba su leirabani adubu makhoi gi revenge asi tasengna Pakistani military sing asina thona fana thoklolaga Indian army singa lanthengnaga doribra natragana hanadagi adumak tawduna laklaba makhoi gi lalhoba singda inchinduna India da attack tawhanga doribra haibadudi matongi matungi na khanglaklagani adubu masida ikhoina khangjingadabadi Pahalgam gi thodok aduda chenakiba lalhoba mari adu hojik fawba mari makhong amata khangdri makhoi bu fakhiba leitri karigumba makhoina India manungda lotuna leiramba taragadi internal conflict create tawanduna Indian sing amadi government asibu mapangal chonthangadoribani economy da yenglabasu India gi GDP asi around $4 trillion ni aduga Pakistan gina subnadagi $373 billion ni
हाइबदी इंडिया की नॉमिनल जीडीपी असिना पाकिस्तान दगी सरुक 10 मुक हेली हाइबनी हौजिक इंडिया दा लंदागनी हाइदुना लैरिबा पाकिस्तान असि मतम खरगी ममांगदा चा असि फावबा इंपोर्ट तौनबा पैसा लैखिदबा कंट्री अमनी लान असिदी हौरकपदा गाइरी अदुबु पाकिस्तानी सिंग असिदी अतोपा कंट्री सिंगदगी मतेंग नीबा हौख्रे इंडिया की मतेंग दगी बांग्लादेश ना पाकिस्तान दगी इंडिपेंडेंस फंखिबा अदुगुम इंडिया पाकिस्तान अनिगे लालक असिदा बलोचिस्तान सिंग असिसु पाकिस्तानी मिलिटरी सिंगदा लंदादुना इंडिपेंडेंस फंगनबा होनरगली मसिदा मखा ताबा करी थोलकनी हाइबदुदी मतमना पुरकपा गाइबा ताबनी मरुप मयाम ngasigiदी वीडियो असि मतांग असिदा लोइसिलगे मयामगी दमक्ता अनोबा वीडियो अमा अमुक पुदुना लाक्सगे